Maitayna ST da Hanjin Hanba Amadi 1951 da base year oiraga NRC Chat-Hannabada RPI Athawale na Shougatkani haina party asigi National President su oiriba Social Justice and Empowerment gi Union State Minister Ramdas Athawale na fongdokre ngarang RPI Athawale Manipur State Delhi Youth Wing na sinduna New Delhi gi New Maharashtra Sadan da chathakiba RPI Youth Conclave amasung party as the nauna changlakpa members sing taram na ukpagi thoram da wa ngangladuna Union Minister Ramdas Athawale na hai Manipur da leiriba yellow missing mapan lamdagi narol da changsilakpa singna masing hen kiduna awaba fibam da tariba asigi yenglaga Manipur da NRC chana halu hairiba asisu party asina Shougatli NRC Chat-Hannaba base year oina 1951 da tawgadabani hairiba asisu maramchai NRC asi 1951 da base year ohellaga niyom lana Manipur da laysin kiba illegal immigrants sing asi masa masagi maramda halan kigadabani. My party and I am also supporting to give the status to Meitei community as a scheduled tribe. और मैंने इसके लिए जोल ओराम जी, who is the tribal minister of government of India, and I sent him letter about the Meitei community to give the status of scheduled tribe. और आप सब लोग जैसा कि युवा है, आप मणिपुर के मुद्दों को सबसे अच्छी तरह से जानते हैं. हमारी पार्टी RPI राज्य पार्टी के रूप में मान्य प्राप्त है. जिस तरह मैंने पहले भी आपको बताया, मणिपुर के प्रगति के लिए मिलकर हम काम करेंगे और मैं आपको 100% समर्थन दे दूंगा. हमारी पार्टी का स्टैंड हमेशा क्लियर होता है. एंड सपोर्ट टू रिस्टोर Meitei स्टेटस एंड वी कंडेम ऑल एंटी-नेशनल एंड एंटी-कॉन्स्टिट्यूशनल एलिमेंट्स blocking highways. Free movement must be enjoyed by everyone. We are opposing the stand of anti-national peoples, the elements. RPI gi State Committee gi President Mahesor Thaunau Jamna hai Manipur da hauzik leiriba issue sing irang loishindaba lambi chatpa yadaba NRC chatnagani hairaga chatnadaba ST lista chandaba lanjen narakliba singi leiriba issue pumnamak asi amatta loishindana leiri asigumba matam masida lamdam masigi naha singna kari tawgani haibadu munna khangba changi issue kaya asigi marakta khwaidigi luba thabak asi foundation aduda hana focus tawgadabani Manipur da BJP Congress nattaba party amata ude Manipur da hauzik BJP chaiba natraga Congress chaiba yade BJP da ngangluraga Congress na thadokpani Congress da ngangluraga BJP na thadokpani haiba wakhalon da leire Manipur da kari thokli kari tauri haibasi Manipuri natana khangadaba nate political party amagi luchingba oirabasu mangonda wa haiba ngamba Manipuri leitragadi Manipur gi maramda party aduna karishu khangloi Manipur da nahasing amata oina punsinduna chap manana lepminnaba changi nahasing na amata oina punsilaba matamda khudingmak thengnaba ngamgadabani haina mahakna makha taki khangba yaba khange ngaiba yaba ngaire pradhan mantri laame ngangak prayengi taurak prayengi sigi problem mayam problem adai akhoi gi right phangam thopada phangibra ST bo ero amma bo ero akhoi phangibra kadoi phangdrino unemployed oribsi karigino akhoi manipuri crisis leibsi karigino si karum kana solve tawdori si mayam sigi wari side loi thamgraga akhoi ro ji wari se karigino haiba question sem tang han seba itom damta kaido wadagi dungai ritro no haiba gi foundation sem naina seba mayam ta si mayam se tawse haragadi good governance ama daka litro political party mayam paila pasida ko men oina huji kis political scenario da ko mit holi se karino BJP yaning de congress yaning de BJP what is the difference between that BJP and congress I gasi political party ni mamunda hai tabni hara ini se we have so many options RPI gi nati ko haizari se party da laite mioi da lai kwai di mindset se kai lai gatab no aina huji pal lai se kai no BJP oigera congress oigera MPP oigera RPI oigera akoi da regional tas ama lai ma thau tai akoi gi swell na huji daka lai se handaki scenario da akoi sum irang akoi myam tauba wangang ba na moi taroi dori ba akoi tan se hara gadi akoi yoiba aside ama power ama fudok na ba akoi gi bargain tau na ba akoi gi team ama sema ma thau tai ba